ꯃꯇꯧꯗꯨꯗ ꯅꯥꯎꯕꯤꯁꯨ ꯌꯨꯍꯦꯟꯕꯕꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯖꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯅ ꯑꯔꯣꯏꯕ ꯑꯣꯏꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯆꯠꯂꯝꯕ ꯈꯣꯡꯆꯠ ꯌꯨꯍꯦꯟꯕ ꯆꯠꯈꯤꯗ꯭ꯔꯦ꯫ ꯑꯕꯦꯝꯃꯁꯨ ꯃꯕꯨꯡ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯏꯕꯣꯊꯦꯒ ꯂꯣꯏꯅꯅ ꯑꯁꯨꯝ ꯆꯠꯄ ꯇꯥꯈꯤ꯫ ꯌꯨꯍꯦꯟꯕ ꯂꯥꯛꯇ꯭ꯔꯕꯗ ꯅꯥꯎꯕꯤ ꯆꯤꯡꯅꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯐꯥꯎꯅ ꯑꯕꯦꯝꯃꯗ ꯍꯪꯖꯩ꯫ ꯑꯕꯦꯝꯃ, ꯇꯥꯃꯣ ꯌꯨꯍꯦꯟ ꯂꯥꯛꯇ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦ? ꯑꯕꯦꯝꯃꯅ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯌꯦ꯫ ꯅꯥꯎꯕꯤꯅ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕ ꯑꯣꯏꯖꯥꯠꯅꯣ? ꯑꯕꯦꯝꯃꯅ ꯌꯥꯝ ꯀꯟꯅ ꯉꯝꯗꯕ ꯅꯠꯇꯦꯗ, ꯐꯔꯛꯑꯀꯥꯟꯗ ꯑꯗꯨꯝ ꯂꯥꯛꯃꯤꯟꯅꯗꯧ ꯂꯩꯔꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯛꯄꯗꯨꯗ ꯅꯥꯎꯕꯤ ꯃꯈꯥ ꯇꯥꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯌꯨꯍꯦꯟꯕ ꯑꯕꯦꯝꯃꯅ ꯍꯥꯏꯃꯟꯕꯗꯒꯤ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯗ ꯆꯠꯅꯤꯡꯗ ꯈꯔ ꯉꯜꯂꯞꯅ ꯖꯒꯣꯏ ꯇꯝꯕ ꯆꯠꯂꯝꯃꯤ꯫ ꯁꯣꯝꯗ ꯅꯥꯎꯕꯤꯒ ꯅꯨꯡꯁꯤꯒꯁꯨ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯄꯨꯟꯅ ꯍꯜꯂꯛꯃꯤꯟꯅꯔꯛꯏ꯫ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯈꯔ ꯂꯥꯞꯅ ꯃꯊꯣꯡ ꯆꯥꯗꯕ ꯅꯨꯄꯥ ꯈꯔꯁꯨ ꯅꯤꯁꯥ ꯄꯁꯥ ꯆꯥꯔꯒ ꯈꯨꯟꯖꯤꯟꯅꯔꯤ꯫ ꯃꯇꯧꯁꯤꯡ ꯑꯗꯨ ꯎꯕꯗ ꯅꯥꯎꯕꯤ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ꯫ ꯅꯨꯡꯁꯤꯅ ꯀꯩꯗꯧꯔꯒꯦ ꯂꯦꯞꯄꯗꯦ? ꯆꯦ, ꯌꯥꯝ ꯍꯩꯅꯗꯕ ꯃꯤ ꯈꯔ ꯂꯩꯔꯦ, ꯆꯠꯇꯧ ꯇꯜꯂꯦ, ꯑꯃꯨꯛ ꯍꯜꯂꯁꯤꯔꯥ? ꯅꯨꯡꯁꯤꯅ ꯌꯧꯗꯣꯔꯁꯤꯗꯤ ꯀꯩꯗꯧꯏ ꯍꯥꯏꯒꯦ? ꯑꯗꯨꯝ ꯆꯠꯂꯁꯦ꯫ ꯅꯥꯎꯕꯤꯅ ꯍꯣꯏ ꯆꯠꯂꯁꯦ꯫ ꯑꯁꯤ ꯍꯥꯏꯅꯔꯒ ꯑꯅꯤꯗꯨ ꯑꯃꯨꯛ ꯆꯠꯄ ꯍꯧꯏ꯫ ꯅꯨꯡꯊꯤꯟ ꯇꯥꯂꯛ ꯑꯣꯏꯁꯤꯜꯂꯛꯄꯒ ꯃꯤꯁꯨ ꯏꯆꯤꯛ ꯆꯤꯛꯏ꯫ ꯑꯅꯤꯗꯨ ꯂꯥꯛꯄꯗꯨ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡꯗꯨꯅ ꯎꯔꯦ꯫ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯃꯅ ꯀꯅꯥ ꯀꯅꯥꯅꯣ ꯂꯥꯛꯑꯦꯍꯦ? ꯑꯃꯅ ꯑꯃꯨꯛ ꯑꯥꯏ ꯅꯨꯄꯤꯅꯤꯅꯦ, ꯌꯥꯗꯧꯔꯤꯁꯤꯗꯤ꯫ ꯍꯥꯏꯐꯦꯠ ꯀꯔꯦꯝꯅꯅ ꯅꯣꯛꯂꯒ ꯑꯃꯅ ꯑꯃꯨꯛ ꯑꯁꯤꯗꯤ ꯅꯥꯃꯁꯣꯏꯕꯤ ꯃꯤꯇꯥꯡꯕꯤꯗꯣ ꯅꯠꯇ꯭ꯔꯣ? ꯑꯃꯅ ꯑꯃꯨꯛ ꯃꯥꯅꯤꯅꯦ, ꯃꯃꯤꯠꯁꯦ ꯎꯗ꯭ꯔꯦ ꯍꯥꯏꯔꯗꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯏꯔꯦꯝ ꯂꯦꯝꯅ ꯂꯩꯕ ꯀꯩꯗꯧꯒꯦ ꯁꯤꯕꯣ? ꯍꯥꯏ ꯀꯥꯟꯅꯗꯦ, ꯅꯩꯔꯨꯁꯤ ꯂꯥꯎ꯫ ꯑꯁꯤ ꯍꯥꯏꯅꯔꯒ ꯃꯐꯝꯗꯨꯗ ꯄꯨꯜꯂꯝꯕ ꯂꯩꯔꯝꯕ ꯅꯨꯄꯥꯁꯤꯡꯗꯨ ꯍꯧꯅꯔꯒ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯒ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯍꯧꯔꯛꯏ꯫ ꯅꯨꯄꯥ ꯑꯃꯅ ꯅꯥꯎꯕꯤꯗ ꯁꯠ ꯑꯣꯟꯁꯤꯟꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏ ꯅꯥꯎꯕꯤ ꯆꯤꯡꯒꯟꯕꯤ, ꯀꯥꯏ ꯆꯠꯂꯤꯅꯣꯅꯦ? ꯅꯥꯎꯕꯤ ꯏꯁꯥꯎ ꯁꯥꯎꯅ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯦ꯫ ꯑꯃꯅ ꯑꯃꯨꯛ ꯅꯨꯡꯁꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩꯈꯣꯏ ꯃꯤꯇꯥꯡꯕꯤꯁꯨ ꯌꯥꯎꯔꯛꯏꯌꯦ꯫ ꯅꯥꯎꯕꯤ ꯈꯔ ꯀꯟꯅ ꯅꯣꯏꯒꯤꯁꯦ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯣ? ꯍꯩ ꯀꯛꯇ꯭ꯔꯨ, ꯅꯪꯅ ꯀꯔꯤ ꯑꯣꯏꯗꯅ ꯎꯁꯤꯠꯄꯤꯗꯣꯏꯕ? ꯅꯪꯕꯨ ꯀꯅꯥꯅꯣ? ꯅꯨꯡꯁꯤ ꯏꯄꯥ ꯄꯥꯈꯠꯅ ꯅꯣꯏ ꯀꯅꯥ ꯀꯅꯥꯅꯣ? ꯑꯩꯈꯣꯏ ꯆꯠꯀꯦ, ꯂꯝꯕꯤ ꯊꯥꯗꯣꯛꯑꯣ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯒ ꯑꯣꯏꯅ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯡꯁꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯏ꯫ ꯃꯄꯥ ꯆꯥꯅꯅ ꯌꯨꯍꯦꯟꯕꯒ ꯑꯕꯦꯝꯃꯒꯁꯨ ꯌꯧꯔꯛꯏ꯫ ꯌꯨꯍꯦꯟꯕ ꯈꯔ ꯅꯨꯡꯉꯥꯏꯇ ꯁꯥꯎꯅꯤꯡꯅ ꯂꯩꯕꯒ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯐꯥꯎ ꯃꯊꯟꯇ ꯐꯥꯊꯕ ꯉꯝꯖꯍꯧꯗ꯭ꯔꯦ꯫ ꯒꯥꯔꯤꯗꯨ ꯐꯠ ꯈꯥꯝꯗꯨꯅ ꯀꯨꯝꯊꯩ꯫ ꯃꯐꯝꯗꯨꯗ ꯂꯩꯔꯝꯕ ꯎꯇꯨꯞ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯐꯠꯇ꯭ꯔꯕ ꯅꯤꯁꯥꯒꯤ ꯃꯌꯥꯏꯅ ꯄꯥꯜꯂꯕ ꯃꯁꯥ ꯃꯔꯣꯝꯗꯣꯝ ꯂꯦꯞꯄ ꯉꯝꯖꯗ꯭ꯔꯕ ꯃꯌꯥꯝꯗꯨ ꯑꯃꯠꯇ ꯑꯣꯏꯅ ꯃꯦꯜꯃꯥꯟ ꯇꯥꯗꯅ ꯄꯥꯏꯔꯤꯕ ꯎꯇꯨꯞ ꯑꯗꯨꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯄꯪꯀꯟꯗ ꯀꯟꯁꯤꯜꯂꯤ꯫ ꯄꯥꯡꯒꯜ ꯌꯥꯎꯖꯗ꯭ꯔꯕ ꯅꯨꯄꯥꯁꯤꯡꯗꯨ ꯎꯄꯥꯏ ꯂꯩꯇꯅ ꯆꯩꯅꯥꯈꯣꯜ ꯈꯥꯡꯗꯨꯅ ꯉꯥꯎꯔꯤ ꯐꯩꯔꯤ ꯃꯥꯒꯤ ꯊꯣꯛꯄ ꯑꯃꯗ ꯍꯧ ꯊꯥꯗꯨꯅ ꯆꯦꯟꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯥꯎꯕꯤꯒ ꯑꯕꯦꯝꯃꯒꯅ ꯃꯆꯦ ꯅꯨꯡꯁꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯃꯌꯨꯝꯗ ꯄꯨꯟꯅ ꯑꯃꯨꯛ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯍꯥꯇꯛꯇ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯂꯕꯅꯤꯅ ꯅꯨꯡꯁꯤꯒꯤ ꯃꯄꯥ ꯁꯨꯔꯖꯤꯠꯄꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯀꯧꯊꯣꯔꯛꯈꯤ꯫ ꯃꯆꯥ ꯁꯣꯛꯂꯕꯅꯤꯅ ꯉꯥꯡ ꯆꯩꯕꯒꯤ ꯃꯍꯨꯠꯇ ꯐꯠꯇ꯭ꯔꯕ ꯃꯁꯥꯁꯤꯡꯕꯨ ꯀꯟꯈꯠꯇꯨꯅ ꯅꯥꯄꯜ ꯆꯥꯎꯕ ꯃꯃꯥ ꯃꯄꯥꯁꯤꯡꯗꯨꯅ ꯐꯤꯕꯝ ꯆꯥꯗ꯭ꯔꯕ ꯃꯄꯥ ꯃꯆꯥ ꯑꯅꯤꯕꯨ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯒꯤ ꯃꯇꯧꯒꯨꯝ ꯃꯤꯑꯣꯏꯕꯒꯤ ꯋꯥ ꯉꯥꯡꯗꯅ ꯊꯤꯅ ꯆꯩꯕꯤꯔꯝꯃꯤ꯫ ꯌꯨꯍꯦꯟꯕ ꯐꯥꯊꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯇꯧꯗꯨꯗ ꯑꯕꯦꯝꯃꯁꯨ ꯄꯥꯈꯠꯅ ꯃꯕꯨꯡꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯀꯌꯥ ꯂꯩ ꯍꯥꯏꯔꯕꯅꯤꯅ ꯃꯌꯥꯝꯗꯨ ꯑꯁꯥꯎꯕꯒꯤ ꯃꯇꯧ ꯎꯠꯂꯒ ꯂꯣꯏ ꯆꯠꯅꯈ꯭ꯔꯦ꯫ ꯅꯥꯎꯕꯤ ꯃꯃꯤꯠꯇꯨ ꯈꯥꯅ ꯂꯧꯊꯣꯛꯂꯒ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯡꯁꯤ ꯀꯞꯂꯤ ꯀꯞꯂꯤ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ ꯍꯧꯖꯤꯛꯇꯤ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ? ꯏꯄꯥ ꯏꯆꯥꯅ ꯑꯋꯥꯕ ꯇꯥꯔꯕꯗ ꯀꯅꯥ ꯊꯣꯛꯂꯛꯇꯨꯅ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯕꯒꯦ?
ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯏꯔꯕ ꯏꯄꯥꯕꯨꯁꯨ ꯃꯤꯃꯥꯡ ꯊꯣꯛꯅ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯍꯜꯂꯤ ꯑꯩꯕꯨ ꯀꯜꯂꯝꯕꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯃꯥꯡꯅꯅꯕ ꯁꯤꯟꯕꯤꯔꯝꯂꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯄꯦꯜꯂꯝꯒꯗꯕꯅꯤ ꯀꯩꯁꯨ ꯂꯩꯇ꯭ꯔꯕꯤ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯅꯥꯅ ꯁꯤꯡꯊꯥꯅꯒꯅꯤ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯌꯥꯎꯗ꯭ꯔꯕꯤ ꯑꯁꯤꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤ ꯄꯦꯟꯅ ꯀꯞꯆꯔꯤ ꯅꯥꯎꯕꯤꯁꯨ ꯀꯞꯇꯨꯅ ꯆꯦ ꯌꯥꯔꯦ ꯇꯣꯛꯑꯣ ꯌꯨꯍꯦꯟꯕ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛ ꯀꯌꯥꯕꯨ ꯃꯈꯨꯠ ꯈꯨꯠꯁꯥꯗꯨ ꯇꯥꯁꯤꯟꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯀꯌꯥ ꯈꯪꯖꯤꯟꯅꯕ ꯍꯣꯠꯅꯖꯩ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯄꯤꯔꯥꯡꯅ ꯏꯍꯧꯔꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯁꯨꯔꯖꯤꯠꯇ ꯅꯤꯡꯉꯝꯗꯅ ꯌꯦꯡꯂꯒ ꯌꯨꯍꯦꯟꯕꯅ ꯀꯀꯥ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯊꯣꯛꯍꯟꯕꯅꯤ ꯑꯩꯅ ꯂꯥꯟꯕꯅꯤ ꯃꯌꯥꯝꯗ ꯑꯁꯦꯡꯕꯗꯣ ꯍꯥꯏꯖꯗꯨꯅ ꯑꯩꯅ ꯁꯦꯡꯗꯣꯛꯀꯅꯤ ꯀꯀꯥ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯁꯨꯔꯖꯤꯠ ꯀꯞꯂꯗꯨꯅ ꯂꯥꯟꯗꯦ ꯅꯪ ꯂꯥꯟꯗꯦ ꯀꯅꯥꯁꯨ ꯂꯥꯟꯗꯦ ꯂꯥꯜꯂꯤꯕꯗꯤ ꯂꯥꯏꯔꯕ ꯃꯍꯥꯛꯅꯦ ꯌꯨꯍꯦꯟꯕ ꯅꯨꯡꯉꯥꯏꯇꯅ ꯀꯀꯥ ꯑꯁꯤ ꯍꯥꯏꯅꯔꯒ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯀꯞꯅꯔꯤ ꯑꯁꯨꯝꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯕꯦꯝꯃꯁꯨ ꯑꯗꯨꯃꯛ ꯖꯒꯣꯏ ꯇꯝꯕ ꯆꯠꯈꯤꯗ꯭ꯔꯦ ꯌꯨꯍꯦꯟꯕ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯗꯕ ꯆꯥꯕ ꯊꯛꯄ ꯃꯇꯝ ꯅꯥꯏꯔꯛꯇꯕ ꯋꯥꯈꯜ ꯀꯌꯥꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯣꯛꯊꯕ ꯍꯦꯟꯒꯠꯂꯛꯇꯨꯅ ꯃꯁꯥꯗꯨ ꯌꯦꯡꯕ ꯌꯥꯁꯤꯜꯂꯛꯇ꯭ꯔꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯕꯦꯝꯃꯒ ꯃꯣꯆꯥꯒꯅ ꯃꯌꯥꯝꯕꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯀꯦꯇꯨꯀꯤꯅ ꯃꯣꯏꯕꯥ ꯊꯕꯛ ꯁꯨꯝ ꯇꯧ ꯂꯩꯕꯗꯨꯅꯗꯤ ꯅꯆꯥ ꯃꯥꯡꯂꯛꯀꯅꯤꯀꯣ ꯕꯤꯔꯖꯤꯠꯅ ꯅꯆꯥ ꯁꯦꯝꯕ ꯐꯍꯟꯕ ꯍꯥꯏꯕꯁꯦ ꯃꯃꯥ ꯅꯪꯒꯤ ꯅꯊꯧꯅꯤ ꯀꯦꯇꯨꯀꯤꯅ ꯃꯃꯥ ꯑꯩꯉꯣꯟꯗ ꯁꯨꯝ ꯏꯟꯊꯣꯛꯄꯗꯨꯅꯗꯤ ꯀꯩꯝꯇ ꯀꯥꯟꯅꯔꯨꯏꯌꯦ ꯃꯆꯥ ꯁꯦꯝꯕꯗ ꯃꯄꯥꯒꯤ ꯊꯧꯗꯥꯡꯁꯨ ꯌꯥꯝ ꯂꯩꯈ꯭ꯔꯖꯥꯅꯤ ꯕꯤꯔꯖꯤꯠꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯆꯥꯁꯦ ꯅꯪꯒ ꯂꯣꯏꯅꯔꯤꯕꯅꯤ ꯑꯩꯁꯨ ꯑꯁꯪꯕ ꯃꯇꯝꯗꯗꯤ ꯁꯦꯟꯅꯔꯤꯗꯅ ꯀꯦꯇꯨꯀꯤꯅ ꯑꯣꯍꯣ ꯀꯥꯗ ꯆꯪꯈ꯭ꯔꯕ ꯇꯨꯝꯈ꯭ꯔꯕꯅ ꯌꯦꯡꯕꯗꯨꯅꯗꯤ ꯀꯩꯝꯇ ꯀꯥꯟꯅꯔꯨꯏꯌꯦ ꯕꯤꯔꯖꯤꯠꯅ ꯑꯩꯅ ꯉꯝꯗ꯭ꯔꯦ ꯈꯪꯉꯕꯗꯤ ꯅꯪꯅ ꯌꯦꯡꯁꯤꯟꯕꯗꯤ ꯀꯩꯗꯧꯕ ꯀꯦꯇꯨꯀꯤꯅ ꯀꯅꯥꯅꯕꯨ ꯉꯝꯗꯣꯏꯅꯣ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯆꯠꯄꯗꯨꯅ ꯅꯨꯃꯤꯠ ꯇꯥꯔꯒ ꯍꯜꯂꯛꯑꯅꯤ ꯏꯁꯥꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ ꯃꯣꯏꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯕꯤꯔꯖꯤꯠꯅ ꯑꯣ ꯅꯪ ꯐꯥꯎꯅ ꯉꯝꯗ꯭ꯔꯒ ꯅꯪꯉꯣꯟꯗꯒꯤ ꯉꯟꯅ ꯆꯠꯂꯤꯕ ꯊꯦꯡꯅꯁꯨ ꯍꯜꯂꯛꯂꯤꯕ ꯑꯩꯉꯣꯟꯗ ꯅꯆꯥ ꯁꯦꯟꯅꯧꯅ ꯏꯟꯁꯤꯜꯂꯤꯕ ꯀꯦꯇꯨꯀꯤ ꯇꯞꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯣꯏꯕꯥ ꯅꯆꯥꯁꯤꯡꯁꯦ ꯐꯖꯅ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯌꯦꯡꯁꯤꯟꯕꯁꯨ ꯉꯝꯗꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯊꯕꯛ ꯑꯅ ꯃꯁꯤꯅꯗꯤ ꯀꯩꯗꯧꯔꯨꯅꯤ ꯅꯆꯥꯁꯤꯡꯁꯦ ꯃꯥꯡꯒꯗ꯭ꯔꯅ ꯄꯥꯈꯠꯂꯦ ꯕꯤꯔꯖꯤꯠꯅ ꯃꯃꯥ ꯑꯩꯁꯨ ꯂꯣꯏꯅ ꯚꯥꯞ ꯇꯥꯏꯅꯦ ꯅꯪ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯤꯒꯤ ꯃꯆꯥꯗꯧꯅ ꯑꯗꯨꯛ ꯍꯪꯅ ꯐꯠꯇꯕ ꯃꯆꯥꯗꯤ ꯅꯠꯇꯦꯗꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯨ ꯅꯠꯇꯦ ꯃꯁꯥ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯖꯔꯕ ꯉꯥꯛꯇꯅꯤ ꯀꯦꯇꯨꯀꯤꯅ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯐꯅ ꯈꯟꯗꯣꯛꯂꯗꯤ ꯌꯥꯔꯔꯣꯏꯌꯦ ꯅꯆꯥꯁꯤꯡꯁꯦ ꯍꯟꯗꯛꯇꯤꯅꯦ ꯌꯥꯝ ꯍꯣꯡꯂꯕꯅꯤ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯃꯣꯏꯕꯥꯁꯨ ꯆꯪꯕꯤꯗꯨꯅ ꯅꯣꯡ ꯐꯥꯗꯣꯛ ꯍꯪꯕꯤꯕ ꯌꯥꯕꯅꯤ ꯕꯤꯔꯖꯤꯠꯅ ꯃꯗꯨ ꯈꯪꯂꯗꯤ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯐꯖꯅ ꯍꯪꯕ ꯌꯥꯗ꯭ꯔꯣ ꯀꯦꯇꯨꯀꯤꯅ ꯃꯃꯥ ꯑꯩꯅ ꯍꯪꯕꯗꯕꯨ ꯀꯔꯤ ꯍꯥꯏꯕꯤꯔꯛꯅꯦꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯂꯣꯏꯔꯦ ꯑꯗꯨꯝ ꯕꯤꯔꯖꯤꯠꯅ ꯅꯆꯥꯒꯗꯤ ꯐꯖꯅ ꯅꯣꯡꯃꯇ ꯂꯣꯏꯅꯅꯤ ꯈꯪꯗꯦ ꯀꯅꯥꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯤꯔꯛꯇꯣꯏꯅꯣ ꯅꯪꯒꯤ ꯅꯇꯧꯗꯨꯅ ꯀꯃꯥꯏꯅ ꯅꯆꯥ ꯁꯦꯟꯅ ꯉꯝꯗꯣꯏꯅꯣ ꯀꯦꯇꯨꯀꯤ ꯁꯥꯎꯔꯞ ꯇꯧꯅ ꯍꯥꯏꯗꯤ ꯍꯦꯛ ꯍꯥꯏꯖꯤꯜꯂꯨꯔꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ ꯃꯣꯏꯕꯥꯒꯤꯗꯤ ꯑꯩꯕꯨ ꯃꯆꯥ ꯁꯦꯝꯅꯤ ꯁꯦꯟꯅꯅꯤ ꯈꯪꯗꯕꯤ ꯄꯣꯛꯇꯕꯤ ꯃꯃꯥꯁꯦ ꯃꯉꯥꯏꯔꯦ ꯅꯣꯡꯃꯇ ꯐꯖꯅ ꯏꯪꯅ ꯆꯤꯛꯅ ꯋꯥꯔꯤ ꯁꯥꯟꯅꯒꯦꯁꯤꯅꯦ ꯐꯪꯗ꯭ꯔꯕꯅꯤ ꯇꯥꯟꯅꯔꯒ ꯍꯦꯟꯅ ꯑꯋꯥꯕ ꯍꯥꯞꯄꯦ ꯑꯗꯨꯅꯤ ꯕꯤꯔꯖꯤꯠꯅ ꯍꯩꯃꯥ ꯃꯁꯤꯗꯤꯕ ꯁꯣꯝꯗꯅ ꯑꯕꯦꯝꯃꯒ ꯃꯣꯆꯥꯒ ꯅꯨꯡꯉꯥꯏꯇꯅ ꯌꯨꯍꯦꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯤ ꯌꯨꯍꯦꯟꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯛꯇꯝꯗ ꯕꯦꯠꯇꯨꯗ ꯍꯤꯞꯂꯒ ꯂꯩꯔꯤ ꯃꯣꯆꯥ ꯌꯨꯍꯦꯟꯕꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯔꯒ ꯃꯥꯏꯊꯣꯡ ꯍꯥꯏꯐꯦꯠ ꯃꯛꯁꯤꯟꯅ ꯇꯥꯃꯣꯆꯧ ꯅꯪ ꯀꯩꯗꯧꯔꯒꯦ ꯌꯨꯍꯦꯟꯕ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯇꯞꯅ ꯃꯣꯆꯥ ꯇꯥꯃꯣꯆꯧ ꯀꯩꯁꯨ ꯇꯧꯗꯦ ꯑꯕꯦꯝꯃꯅ ꯑꯃꯨꯛ ꯇꯥꯃꯣꯆꯧ ꯑꯩꯈꯣꯏꯁꯤꯕꯨ ꯀꯅꯥꯅꯣ ꯋꯥ ꯂꯣꯠꯂꯤ ꯀꯩꯒꯤꯅꯣ ꯃꯣꯆꯥꯅ
Tamo chauna sumaina leiraga akhoi nungairamni khanbro yuhenbana mocha aibu kaidaurage mocha na tamo chauna phana lolasu akhoi loina khangi abe amana wakhan nungaitena leiraga nasa soknabane yuhenba hairap noklaga ai wakhan nungaitena leidi kana haiba asukamna nungaina leirisidi abe amana adunara ngasi kainam ino kaukhai mangleramido mocha nungaitena tamocho tasena kaurabo ngasi purnimane noklamba maithong maksin kiba khanghaudi yuhenba wa ngangda maru lukthaduna tumina lei abe mana amu hari nahan makhaidi tamochona kaurapane ngasidi tamocha ibanina tamocho bu hobula ine those tamocho mochana ngasigi thabasisu nahan khega manade yamna phasai yenglusi tamocho yuhenba tapna mocha ngasidi ayeng larege nakhoi ani thoklur abe ma sauna tamocho gi awabado akhoi da haiba kaidoge akhoi sibu tamocho gi kanano ngasidi asengba ma haidaba yaroi mochana hayo tamocho mina kai harakpa yauge abe amana ai khange thokiba thodoktugi damak tamocho na ngasi phawba nungaitena leba natro mocha ingangakna karamba thodo abe ama yuhenbagi manakta sangsinduna marau leiba mityang ama yenglaga tapna tamocho nang chenuksigi damakta kadai phawba lepiba ngamgani yuhenba mamit langthokduna abema Maromdom YouTube channel को subscribe to view channel achida local newspaper ding pham oi pau kaya health and wellness job news asina singba Narrated information kaya channel asiku subscribe to biduna miyamna kana below nongthilgi matamni naubi mache nungsi bukau kauduna imungda changlakli thoibasu phamlaga leirami naubi thoibida onsinduna haiphet momon noklaga thoiba naise lekhibro thoiba nungaitana akhoi chenabu kaila chatoino naubi maithong muksinna o phare phare asi hairam laga naubi nungsigi kada amu changlei nungsi su nungaitabagi safam utuna phamung kasinda tasinduna phamlaga leirami mataudu ubada naubi hairap khanjanana leptuna le nungsina kaidawre naubi lepaga lerade naubi ingangakna chenukshi nungsina kai lerage naubina aroibo ina cheda kainomta haijage nungsina kaigi aroibo oiduno nangna hainingbado hayo naubina si haibagi nanga mukaptoiro nungsina kaisun tawre hairaga ko hairo kidauge naubi pakhatna chenungshi tamo yuhena aroibo ina wari amta sananinge hai nungsi tapna naubi aibu kayara khana uhan khige haibano naubina chegi awaba aisu khange tamo yuhengi awaba su khara ubise chenungshi nungsina naubi ai kai hayo haibano naubina tamo yuhendo ngasai ayuktagi lakpa oira male chadabana ra khangde masadusu yengba yahaudre chenungsi tholakri phawba hallara haiduna yam nungaitana lehaweba nungsina laira machaina wabaga nungaiba macha mana wabaga anise kaidongninga changdamnaba yara naubina laira macha akhodi punsigi awa nungaitaba kayaga sagonaduna lakpane tamthiba akiba kaya ama laklabasu khangbagi thauna akhoi lei nungaiba macha makhoi awaba karino khangdana horapane amuktang ahanba oina takhiba mami thauna yaudana karamna muthatkani nungsina aigi punsi mana kanbibane awa maisaksu hen hapchilamle naubina awaba taraba kana leitraba matamda mana thokpiraktuna chegidamak
ꯆꯥꯎꯔꯕ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯥꯅ ꯑꯋꯥꯕ ꯅꯪꯂꯕꯗ ꯆꯦꯅ ꯃꯇꯦꯡ ꯈꯔ ꯈꯖꯤꯛ ꯄꯥꯡꯕꯝ ꯊꯣꯛꯇꯕ꯭ꯔꯥ? ꯅꯨꯡꯁꯤꯅ ꯑꯩꯅ ꯃꯥꯒꯤ ꯃꯐꯝꯗ ꯀꯔꯤ ꯀꯔꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ? ꯅꯥꯎꯕꯤꯅ ꯂꯥꯏꯔꯕ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ꯫ ꯑꯔꯪ ꯑꯔꯥꯛ, ꯆꯥꯎꯔꯕ ꯄꯣꯠꯁꯛ, ꯁꯦꯜ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯗꯨ ꯈꯛꯇꯅ ꯃꯤꯑꯣꯏꯕꯒꯤ ꯃꯇꯦꯡ ꯅꯠꯇꯦ꯫ ꯅꯨꯡꯁꯤꯅ ꯐꯔꯦ ꯅꯥꯎꯕꯤ, ꯑꯩ ꯌꯥꯔꯒꯦ, ꯑꯗꯨꯕꯨ ꯉꯁꯤꯅ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯈ꯭ꯔꯁꯅꯨ꯫ ꯑꯁꯤ ꯍꯥꯏꯅꯔꯒ ꯅꯨꯡꯁꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯑꯃꯒꯨꯝ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯅ ꯆꯠꯅꯤꯡꯗ ꯅꯥꯎꯕꯤꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯦ꯫ ꯈꯨꯟꯗꯨꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯂꯩꯕ ꯑꯄꯤꯛꯄ ꯆꯤꯡꯅꯤ꯫ ꯅꯥꯎꯕꯤꯅ ꯃꯆꯦ ꯅꯨꯡꯁꯤꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯔꯛꯂꯤ꯫ ꯌꯨꯍꯦꯟꯕꯁꯨ ꯒꯥꯔꯤ ꯃꯊꯛꯇꯨꯗ ꯐꯝꯂꯒ ꯂꯥꯛꯂꯕꯁꯨ ꯂꯥꯛꯄꯤꯗ꯭ꯔꯕꯁꯨ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯆꯥꯅꯤ ꯊꯛꯅꯤ ꯈꯪꯗꯅ ꯋꯥꯅ ꯉꯥꯏꯖꯔꯤ꯫ ꯑꯅꯤꯗꯨ ꯑꯁꯨꯝ ꯀꯥꯈꯠꯂꯛꯄꯅ ꯃꯇꯣꯟ ꯑꯣꯏꯔꯞ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯎꯔꯦ ꯅꯥꯎꯕꯤ ꯁꯛꯐꯝ ꯀꯥꯏꯔꯕ ꯌꯨꯍꯦꯟꯕꯒꯤ ꯁꯛꯇꯝ꯫ ꯌꯨꯍꯦꯟꯕꯁꯨ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯃꯥꯏꯗꯨ ꯅꯥꯟꯊꯗꯨꯅ ꯌꯦꯡꯈꯠꯂꯛꯄꯗ ꯎꯔꯦ ꯅꯥꯎꯕꯤꯒ ꯅꯨꯡꯁꯤꯒ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯂꯤꯕ꯫ ꯃꯥꯏꯊꯣꯡ ꯃꯀꯥꯂꯥꯝ ꯃꯛꯁꯤꯟꯅꯕ ꯁꯛꯇꯝꯗꯨ ꯍꯔꯥꯎꯅ ꯍꯥꯏꯐꯦꯠ ꯇꯨꯃꯤꯟꯅ ꯃꯣꯃꯣꯟ ꯅꯣꯛꯆꯔꯤ꯫ ꯑꯅꯤꯗꯨ ꯌꯨꯍꯦꯟꯕꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯟꯗꯨꯅ ꯋꯥꯗꯤ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯇꯧꯗꯨꯗ ꯌꯨꯍꯦꯟꯕꯅ ꯇꯞꯅ ꯂꯥꯛꯄꯤꯕꯒꯤ ꯊꯥꯒꯠꯆꯔꯤ꯫ ꯅꯨꯡꯁꯤꯅ ꯍꯥꯏꯒꯗꯕ ꯋꯥꯗꯣ ꯍꯥꯏꯕꯤꯔꯣ꯫ ꯃꯐꯝꯁꯦ ꯑꯆꯤꯛꯄ ꯂꯝꯍꯥꯡꯅꯤ꯫ ꯀꯅꯥ ꯎꯈ꯭ꯔꯕꯗꯤ ꯁꯣꯝꯒꯤ ꯃꯥꯏꯈꯨꯈꯤꯅꯤ꯫ ꯂꯥꯏꯔꯕ ꯏꯄꯥꯕꯨꯁꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯍꯟꯕ ꯑꯩ ꯄꯥꯝꯗꯦ꯫ ꯁꯣꯝꯒꯤꯁꯨ ꯂꯦꯝꯖꯐꯝ ꯑꯣꯏꯔꯣꯏ꯫ ꯅꯨꯡꯁꯤꯒꯤ ꯆꯤꯟꯕꯥꯟꯗꯒꯤ ꯊꯣꯔꯛꯄ ꯁꯦꯡꯂꯕ ꯋꯥꯍꯩ ꯈꯔ ꯑꯁꯤꯅ ꯉꯥꯡꯅꯤꯡꯂꯝꯕ ꯍꯥꯏꯅꯤꯡꯕ ꯀꯌꯥ ꯂꯪꯂꯥ ꯆꯦꯠꯂꯕ ꯌꯦꯇꯨꯝꯒꯤ ꯃꯔꯤꯅ ꯀꯟꯅ ꯐꯣꯠꯆꯤꯟꯈꯤꯕꯒꯨꯝ ꯀꯥꯡꯈꯠꯇꯨꯅ ꯋꯥ ꯉꯥꯡꯕ ꯉꯝꯗꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯅꯥꯎꯕꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯇꯥꯃꯣ ꯌꯨꯍꯦꯟ, ꯁꯥꯟꯅꯒꯗꯕ ꯋꯥꯔꯤꯗ ꯁꯥꯟꯅꯔꯣ, ꯀꯨꯏꯅꯗꯤ ꯂꯩꯔꯒꯨꯝꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯥꯎꯕꯤ ꯃꯐꯝꯗꯨꯗ ꯈꯔ ꯈꯖꯤꯛ ꯆꯠꯊꯣꯛꯂꯒ ꯂꯩꯒꯦ ꯇꯧꯔꯤ꯫ ꯃꯇꯧꯗꯨ ꯈꯪꯕꯅ ꯅꯨꯡꯁꯤꯅ ꯅꯥꯎꯕꯤꯒꯤ ꯃꯈꯨꯠꯇꯨ ꯀꯟꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯃꯇꯧꯗꯨꯗ ꯌꯨꯍꯦꯟꯕꯅ ꯅꯥꯎꯕꯤ, ꯑꯩ ꯀꯩꯁꯨꯝ ꯇꯧꯔꯣꯏ, ꯑꯔꯨꯕ ꯍꯥꯏꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦ, ꯅꯪꯁꯨ ꯑꯗꯨꯝ ꯂꯩꯌꯨ꯫ ꯅꯥꯎꯕꯤ ꯅꯨꯡꯉꯥꯏꯇꯅ ꯌꯨꯍꯦꯟꯕꯗ ꯌꯦꯡꯂꯛꯏ꯫ ꯅꯨꯡꯁꯤꯅ ꯑꯃꯨꯛ ꯍꯥꯏꯕꯤꯒꯗꯕꯗꯣ ꯍꯥꯏꯕꯤꯔꯣ꯫ ꯌꯨꯍꯦꯟꯕꯅ ꯅꯨꯡꯁꯤ, ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯍꯥꯏꯈꯤꯕ ꯀꯨꯏꯔꯦ, ꯑꯩ ꯄꯥꯎꯈꯨꯝ ꯇꯥꯅꯤꯡꯉꯤ꯫ ꯅꯨꯡꯁꯤꯅ ꯀꯔꯝꯕ ꯄꯥꯎꯈꯨꯝ ꯑꯃꯨꯛ ꯄꯥꯝꯂꯤꯕꯒꯦ? ꯌꯨꯍꯦꯟꯕꯅ ꯀꯌꯥꯔꯛ ꯍꯟꯅ ꯏꯀꯥꯏꯕ ꯄꯤꯕꯤꯈꯤꯒꯅꯤ? ꯅꯨꯡꯁꯤꯅ ꯑꯩꯒ ꯁꯣꯛꯅ ꯁꯝꯅꯔꯨꯕ ꯇꯤꯟꯅꯔꯨꯕꯅ ꯃꯤꯌꯥꯃꯥꯡꯗ ꯆꯣꯛꯄ ꯏꯀꯥꯏꯕ ꯀꯌꯥ ꯑꯃ ꯅꯪꯂꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯈꯥ ꯇꯥꯅ ꯊꯣꯛꯇꯅꯕ ꯂꯥꯏꯔꯕꯤ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯅꯥꯊꯩꯗꯨꯅ ꯆꯠꯄꯤꯈ꯭ꯔꯣ꯫ ꯌꯨꯍꯦꯟꯕ ꯇꯞꯅ ꯇꯥꯅꯤꯡꯕ ꯄꯥꯎꯈꯨꯝ ꯃꯗꯨꯅ ꯑꯣꯏꯔꯗ꯭ꯔꯥ? ꯅꯨꯡꯁꯤꯅ ꯃꯁꯤ ꯅꯠꯇꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯖꯗꯦ, ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯅꯥꯎꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯅꯥꯎꯕꯤ ꯆꯠꯂꯁꯦ꯫ ꯌꯨꯍꯦꯟꯕ ꯅꯨꯡꯉꯥꯏꯇꯅ ꯐꯔꯦ, ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯀꯥꯏꯕ ꯄꯤꯕꯤꯔꯕ ꯅꯠꯇ꯭ꯔꯥ? ꯀꯥꯏꯗꯦ, ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯏꯀꯥꯏꯗꯨꯅ ꯂꯩꯍꯧꯔꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯈꯟꯕ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯦ ꯃꯁꯤꯗꯤ ꯅꯪꯒꯤ ꯅꯐꯝꯗ ꯁꯣꯏꯗꯅ ꯈꯪꯍꯜꯂꯝꯒꯅꯤ꯫ ꯃꯤꯀꯨꯞꯇꯨꯗ ꯑꯩꯒꯤ ꯊꯃꯣꯏꯅ ꯑꯄꯦꯟꯕ ꯑꯣꯏꯒꯅꯤ꯫ ꯅꯪ ꯑꯩꯕꯨ ꯊꯥꯖꯗꯕ ꯅꯠꯇ꯭ꯔꯣ? ꯑꯁꯤ ꯍꯥꯏꯔꯒ ꯌꯨꯍꯦꯟꯕ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯒꯥꯔꯤꯗꯨꯗ ꯁꯠ ꯀꯥꯈꯠꯇꯨꯅ ꯑꯁꯥꯎꯕꯒꯤ ꯃꯇꯧꯗ ꯒꯥꯔꯤꯗꯨ ꯏꯁꯇꯥꯔꯠ ꯇꯧꯗꯨꯅ ꯆꯤꯡꯌꯥꯗꯨꯒꯤ ꯂꯣꯛꯈꯥ ꯃꯥꯏꯀꯩꯗ ꯒꯥꯔꯤꯗꯨ ꯀꯟꯅ ꯊꯧꯖꯤꯜꯂꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯅꯥꯎꯕꯤ ꯄꯥꯈꯠꯅ ꯅꯨꯡꯉꯥꯏꯇꯅ ꯃꯆꯦ ꯅꯨꯡꯁꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯦ ꯑꯝꯇ ꯈꯥꯝꯃꯣ, ꯆꯦ ꯑꯝꯇ ꯈꯥꯝꯃꯣ ꯍꯥꯏꯕ, ꯁꯦ ꯑꯝꯇ ꯈꯥꯝꯃꯣ ꯍꯥꯏꯕꯅꯦ꯫ ꯅꯥꯎꯕꯤꯒꯤ ꯃꯑꯣꯡꯗꯨꯗ ꯅꯨꯡꯁꯤꯁꯨ ꯄꯥꯈꯠꯄꯣꯏ ꯊꯀꯠꯄꯣꯏ ꯃꯤꯀꯨꯞꯇꯨꯗ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯅ ꯆꯤꯟꯕꯥꯟꯗ ꯊꯣꯛꯂꯛꯄ ꯋꯥꯍꯩꯅꯤ ꯈꯪꯍꯧꯗꯦ ꯀꯜꯂꯛꯄ ꯈꯣꯟꯖꯦꯜꯗ ꯁꯠ ꯍꯥꯏꯗꯣꯛꯈꯤ꯫ ꯂꯦꯞꯄꯣ, ꯑꯩ ꯅꯪꯅ ꯍꯥꯏꯕ ꯌꯥꯔꯒꯦ, ꯑꯩ ꯌꯥꯔꯒꯦ꯫ ꯒꯥꯔꯤꯗꯨ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯖꯤꯜꯂꯤ꯫ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯍꯧꯕ ꯎꯄꯥꯝꯕꯤ ꯑꯃꯗ ꯊꯦꯡꯖꯤꯟꯗꯨꯅ ꯇꯨꯁꯤꯜꯂꯤ꯫ ꯅꯨꯡꯁꯤꯒ ꯅꯥꯎꯕꯤꯒ ꯌꯨꯍꯦꯟꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯄꯥꯎ ꯇꯥꯔꯗꯨꯅ ꯑꯕꯦꯝꯃꯒ ꯏꯕꯣꯊꯦꯒꯁꯨ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯂꯥꯛꯈꯤ꯫ ꯁꯣꯝꯗ ꯌꯨꯍꯦꯟꯕ ꯍꯣꯁꯄꯤꯇꯥꯜ ꯕꯦꯗꯇꯨꯗ ꯃꯣꯟꯗꯨ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯇꯨꯅ ꯃꯅꯝꯗꯨ ꯉꯥꯊꯔꯒ ꯍꯤꯞꯄꯣꯏ ꯐꯝꯕꯣꯏ ꯇꯨꯃꯤꯟꯅ ꯋꯥ ꯉꯥꯡꯗꯅ ꯂꯩ꯫ ꯅꯨꯡꯁꯤꯒ ꯑꯕꯦꯝꯃꯒꯁꯨ ꯌꯨꯍꯦꯟꯕꯒ ꯍꯥꯏꯔꯞ ꯃꯥꯌꯣꯛꯅꯅ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ
Nurse ama changlakduna Nungsiga naubigada onsinduna athubagi hidang amatang leibidaba yaridori. Hauji aroi boina kapsinnabani.